Bangladesh the hauzik leiriba marki lengak asigi chief advisor oriba Mohammed Yunus na maki handaki China khongset aduda India gi awang nongpok te leiriba state sing asi chingna koisil laga leiba lam ngak tani maram asina China na ising lambi gi khutang da Bangladesh fawba lalol itik ki thabak chawthorakpada thagat pa phongdokre social media da viral oirakiba footage amada Mohammed Yunus na hai seven sister hai na khangnariba India gi awang nongpok ki state taret asi chingna koisil laga leiba maramna makhoida samudra yowa haibadu ngamde Bangladesh ki mateng na hariba India gi state sing asida isingi mateng dagi pochai kya puraklaga yaholakpa ngamli masina Bangladesh ka lalolitik tawinabada China na hena khudong chaba phangani maram asina China na masi khangna mahaki lalol itik ki thabak asi hena chawthokpa yagani haiki handaki Yunus ki China khongset aduda Yunus na China ki President Xi Jinping ga su unaduna tista turel ki khutangda China amadi Bangladesh ani ki marakta ising lambi da lalol itik hena southok hannabasu wari sanaki haina Bangladesh ki news agency Bangladesh Sangbad Sansthan su report tawrakli 7 states of India, eastern part of India, called Seven Sisters. They are landlocked country, landlocked region of India. They have no way to reach out to the ocean. We are the only guardian of the ocean for all this region. So this opens up a huge possibility. So this could be an extension of the Chinese economy, build things, produce things, market things, bring things to China, bring it out to the whole rest of the world. Chairak asida Bangladesh ki chief advisor Mohammed Yunus na Bangladesh na India ki awang nopok ki state taret asigi amadi Indian Ocean gi amata ngairaba ngak seliba mapani mapuni haiba mawong da phongdok ki bawangang adubu Assam ki chief minister Himanta Biswa Sharma na akan mawong da yaning bo phongdokre ngasi Himanta Biswa Sharma na ma ki ex handle da thagala ki ba post amada Mohammed Yunus na China da chaluba ma ki khongchat manung da ngang ki bawangang adu yamna lan ba wangang ni haiki India gi hauzik oiriba awang nopok state sing asiga tainariba chicken neck corridor ama oina leiriba Bangladesh ki luchingba amana asibu mabafam phongdorakiba asina northeast pu India dagi tokhaina uhonna honare haiki awang nopok ki state sing asi ching man na question duna leijarabasu India gi state sing amani Yunus ki wangang asina Bangladesh na India ga yumthang na chicken neck corridor da leirogi nungai tabadu mang mami tahalle haiki